Lengak asigi ruling MLA singin fomna Jiribangi mihata Jennifer Singh Fanaba Amadi Aina Yadaba look on a lautok naba warip low cray Angang Yang Namio Loukhatpa Chernaba Cookie Militant Singh Numitarit Nigi Manungda Paksana Tibu Humaki Tabak Jataduna Fagat Nabahot Nabagaloina Makoibu Aina Yadaba look ni Haina lautok naba NDA gi legislature sing no warip low cray Manipur gi Hojik Oriba Shanti Raksagi Fibam Asi Kana Bagaloina Amadi Atu Matam the Waroshin Purapangam Nanaba State Lengak na Paikapayaba Tabak Sing Paikat Nabagi Damag Ngarang Numidang Chief Minister Envirena Chair Lauduna State ki Cabinet Mifam Ama Pangtukre Mifam Atu Tatha Asigi Tara Marida State Asigi Police Station Taruk na Kon Mumfam Singda Amuka Hana Afaspat Hamzilak Babu Lautok Pinaba Central Government da Hazinaba Highness Wafam Suyana Ki Masiga Loinana Center Amasung State Lengak na Manipur da Shanti Amasung Tangdu Leitaba Puraknaba Loukhatpa Yaba Thabak Thourang Sing Loukhatlagani Hairi Mifam Aduna Juribam da Mara Leitaba Maitai Nupi Angang Yaw na Miyoy Taruk Hat Kibagi Thogdok Tha asigi tareta Mar Nupi Ama Mai Thaduna Hat Kiba Amadi Tha asigi Mapanda Bisnupur District Saitonda Lau Suduna Lady Binupi Ama Nongmay na kapto na hat kibagi thogdok sing Khudakta NIA da sinana bagi warep su lauke